Handakki Hapta haibadi tarik 18 tha ama dagina tarik 25 tha ama phawbagi rashifal pizari. Mesh Rashigi oina chayol asi pukning wakhal leitaba anoba thabak poram pomit yatpa piri. Rajnitigi lamda laibasingdi seksal haudrabadi khaluba asa kaiba lei. Tang 28 di kanaba oija oithak phangba piri. Mahi maronggi thabak tawbasing mahi li'i kok nungairoi. Pakhang naisagi oina pukning khangbiba lei ngakthokchanaba hairam ahum gi. Bris Rashigi oina tang 18 dagi kulga humdoi phawbadi thabak tawbada mangam sangani. Yumban anobasingdi macha phangba mingchat phagatpa lei. Lamtu arapa chatpa anoba thabak paiba kanaba piri. Miyamgi mateng phagatkani. Tang 23 dagi 25 phawbadi lam chatpa lei. Pakhang naisagi oina ningjaba asa mapa thoklagani. Ngakthokchanaba thoiding amuba cheng machang. Mithun Rashigi oina chayol asi thabak su nombada kanajaba mahai phangba waroi. Angam athau khanbadi haisingna hotnajarabadi phida amadi kanbalei. Yumsa kaisagi phibamda leibasingdi senthok lambi phagatpa lei. Imung manung khara charangnagani. Pakhang naisagi oina ahal lamangi mateng phanglagani. Ngakthokchanaba hairam ahum gi. Karkat Rashigi oina tang 18 dagi 23 phawbadi isana tawjaba sinphamda hotnajaman lemna mangloi. Phamnaibasingdi senthok lambi piri. Mina ikai khumnagani sagai nataygi mari phagatchaba piri. Wakhal budi thokani tang 25 di miwatai. Pakhang naisagi oina aki amaugi khudol phangbalei. Ngakthokchanaba lei angangba ahum thoiding amuba. Singha Rashigi oina tang 18 dagi 23 phawbadi pangthoktingba thabak khara pangthokpa sor hondokpa anoba thabak paikhatpa ngamgani. Wanom thaunomba anoba project paikhatpa kanajaba mahai phangba lei. Magi misu khara laigani. Pakhang naisagi oina miwa laudabana khara muknaba lei. Ngakthokchanaba hairam ahum lei angauba ahum. Kaina Rashigi oina tang 12 dagina 13 ti angam athauna yengthigani. Tawrba thabak karba mahi li'i wakhal budi phakchillagani. Lamtu arapa chatpa pangde apha apun nangba piri. Nakatar 17 di kanajabana saruk hengani. Thajadana muknaba thokani akaibadi leiroi. Ngakthokchanaba thambal angauba ahum gi. Tula Rashigi oina chayol asi thau hai hidakki thabak tawbasingdi thoidokna kanajaba senpham kharadi laina paiba lei. Rajnitigi thabak tawbasingdi isagi phibam semjaba ngamba piri. Loina bigi hakchang pangde. Pakhang naisagi oina arapa khangnaragani. Ngakthokchanaba hairam ahum lei angauba ahum. Brisik Rashigi oina tang 18 dagi 21 phawbadi marup mapanggi mari phatte. Tinabada mot chanaroi. Isana tawjaba sinphamda yetnaba angambana yengthiba piri. Tang 22 dagi 25 phawbadi senthok lambi phai. Hakchangdi nungsang khwang naba piri. Pakhang naisagi oina nungsi mari chetchillagani. Ngakthokchanaba cheng machang tharo higok ahum. Danu Rashigi oina chayol asi mahai maronggi karbada thoidokna kanaba sendong phangu haiba piri. Miga punba thabak chakhotpa ngamgani. Anoba yumban basingdi jiba panba macha phangba piri. Lamtu phangani. Nakatar 21 di kanajaba watkani. Pakhang naisagi oina pukning wakhal managani. Ngakthokchanaba gi angru. Makar Rashigi oina tang 12 dagi
ꯀꯨꯟꯒ 8 ꯐꯥꯎꯕꯗꯤ ꯐꯤꯔꯣꯜꯒꯤ ꯀꯔꯕꯥꯔꯗ ꯂꯩꯕꯁꯤꯡꯗꯤ ꯁꯦꯟꯖꯥꯎ ꯐꯪꯕ, ꯂꯟ ꯊꯨꯝ ꯆꯥꯎꯈꯠꯄ ꯂꯩ꯫ ꯃꯔꯨꯞ ꯃꯄꯥꯡ ꯄꯥꯡꯊꯣꯛ ꯆꯥꯎꯊꯣꯛꯄ, ꯏꯆꯥ ꯏꯁꯨꯒꯤ ꯃꯐꯝ ꯐꯒꯠꯄ, ꯃꯤꯡꯆꯠ ꯐꯪꯕ ꯄꯤꯔꯤ꯫ ꯑꯆꯥ ꯑꯊꯛꯀꯤ ꯁꯤꯟꯐꯝꯗ ꯂꯩꯕꯁꯤꯡꯗꯤ ꯃꯄꯨꯡ ꯐꯥꯅ ꯁꯦꯟꯗꯣꯡ ꯂꯩꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯃꯔꯨꯞ ꯃꯄꯥꯡꯅ ꯆꯥꯟꯕꯤꯕ ꯂꯩ꯫ ꯉꯥꯛꯊꯣꯛꯆꯅꯕ ꯍꯩꯔꯝ 3 ꯆꯦꯡ ꯃꯆꯪ꯫ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯊꯧꯔꯝꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯒꯅꯤ꯫ ꯌꯨꯝ ꯀꯩ ꯁꯥꯕ ꯉꯝꯕ, ꯂꯝ ꯇꯨ ꯂꯩꯁꯤꯜꯂꯨ ꯍꯥꯏꯕ ꯄꯤꯔꯤ꯫ ꯀꯂꯥ ꯕꯤꯗ꯭ꯌꯥꯒꯤ ꯂꯝꯗ ꯊꯕꯛ ꯇꯧꯕꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯃꯤꯅ ꯊꯥꯒꯠꯅꯒꯅꯤ꯫ ꯅꯈꯇꯔ 15ꯗꯤ ꯑꯌꯦꯠ ꯑꯀꯥꯏ ꯂꯣꯏꯅꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯄꯣꯛꯀꯅꯤ, ꯎꯀꯜꯗꯤ ꯂꯩ꯫ ꯉꯥꯛꯊꯣꯛꯆꯅꯕ ꯁꯪꯒꯣꯝ ꯑꯅꯧꯕ, ꯊꯔꯣ ꯑꯁꯪꯕ 3꯫ ꯃꯤꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯃꯍꯤ ꯃꯅꯥꯏ, ꯏꯁꯤꯡꯒꯤ ꯀꯔꯕꯥꯔ ꯇꯧꯕꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯖꯕ ꯍꯦꯟꯒꯅꯤ꯫ ꯑꯔꯨ ꯑꯍꯦꯟꯒꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯂꯩꯁꯤꯟꯕ ꯂꯩ, ꯃꯤꯅ ꯈꯔꯗꯤ ꯌꯦꯡꯊꯤꯒꯅꯤ꯫ ꯇꯥꯡ 18ꯗꯒꯤ 23 ꯐꯥꯎꯕꯗꯤ ꯄꯣꯠ ꯆꯩ, ꯒꯥꯔꯤꯅꯆꯤꯡꯕ ꯃꯥꯡꯗꯅꯕ ꯆꯦꯛꯁꯤꯟꯖꯕ ꯐꯩ꯫ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯑꯔꯦꯞꯄ ꯑꯃꯗꯤ ꯈꯪꯅꯔꯒꯅꯤ꯫ ꯉꯥꯛꯊꯣꯛꯆꯅꯕ ꯁꯪꯒꯣꯝ ꯑꯅꯧꯕ, ꯊꯣꯏꯗꯤꯡ ꯑꯃꯨꯕ꯫